ꯅꯤꯄꯥꯟꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯀꯟꯕꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕꯗ ꯅꯍꯥꯛ ꯀꯔꯝꯅ ꯊꯃꯣꯏ ꯀꯟꯁꯤꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯁꯥꯟꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯃ ꯏꯆꯝ ꯆꯝꯖꯕ ꯌꯥꯝꯅ ꯊꯣꯠꯄ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯈꯔ ꯄꯤꯌꯨ ꯃꯉꯣꯟꯗ ꯑꯗꯨꯗꯒꯤꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯟꯁꯤꯟꯗꯅꯕ ꯉꯥꯛꯆꯒꯗꯕꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯊꯃꯣꯏ ꯀꯟꯁꯤꯜꯂꯒꯗꯤ ꯅꯍꯥꯛ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯊꯃꯣꯏ ꯊꯣꯠꯍꯟꯕꯤꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯇꯥꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯨꯅ ꯊꯃꯣꯏ ꯑꯁꯤ ꯊꯣꯠꯍꯟꯖꯕ ꯇꯥꯏ ꯏꯖꯤꯀꯦꯜ 11:18 ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯃꯁꯤ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯕꯒꯤ ꯃꯇꯝꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯍꯥꯞꯄꯤꯒꯅꯤ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯀꯟꯕ ꯅꯨꯡꯒꯤ ꯊꯃꯣꯏꯗꯨ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯁ꯭ꯋꯔꯅ ꯊꯦꯡꯂꯛꯄꯗ ꯈꯪꯕ ꯉꯝꯕ ꯑꯊꯣꯠꯄ ꯁꯥꯗꯣꯡꯒꯤ ꯊꯃꯣꯏ ꯑꯃ ꯍꯥꯞꯄꯤꯒꯅꯤ ꯃꯁꯤ ꯐꯖꯗ꯭ꯔꯅꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯁꯣꯛꯂꯛꯄꯗ ꯐꯥꯎꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ ꯏꯁ꯭ꯋꯔꯅ ꯁꯣꯛꯂꯛꯄꯗ ꯍꯥꯏꯔꯛꯄꯗ ꯐꯥꯎꯕ ꯉꯝꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯁꯦꯡꯅ ꯂꯩꯒꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯑꯃ ꯈꯪꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ ꯃꯗꯨꯗꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯎ ꯄꯥꯎꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯀꯤ 24:13 ꯄꯣꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯑꯃꯁꯨꯡ ꯃꯤꯉꯣꯟꯗ ꯋꯥꯔꯧꯗꯕ ꯊꯃꯣꯏ ꯑꯃ ꯂꯩꯅꯕ ꯊꯋꯥꯏꯗ ꯍꯣꯠꯅꯖꯒꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯤꯉꯣꯟꯗ ꯀꯔꯝꯅ ꯍꯣꯡꯍꯟꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤꯃꯗꯨ ꯈꯪꯗ꯭ꯔꯕ ꯃꯇꯥꯡ ꯌꯥꯝꯅ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯖꯥꯜ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯊꯧꯖꯥꯜ ꯄꯤꯅꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯈꯔ ꯇꯧꯗꯨꯅ ꯍꯦ ꯑꯩꯅ ꯇꯧꯕ ꯑꯗꯨ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯒꯗꯕꯅꯤ ꯏꯁ꯭ꯋꯔꯗ ꯑꯃꯁꯨꯡ ꯃꯤꯉꯣꯟꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯋꯥꯔꯧꯗꯅ ꯊꯝꯃꯨ ꯃꯁꯤ ꯐꯖꯗ꯭ꯔꯅꯦ ꯐꯖꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯃ ꯃꯦꯊ꯭ꯌꯨ 11 ꯑꯩꯅ ꯃꯇꯥꯡ ꯑꯃꯗ ꯃꯁꯤ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯋꯦꯂꯦꯠꯇ ꯍꯥꯞꯇꯨꯅ ꯑꯗꯨꯝ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯊꯃꯣꯏ ꯀꯟꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯍꯦꯛ ꯂꯥꯛꯄꯒ ꯃꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩ ꯌꯥꯝꯅ ꯂꯨꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯅ ꯑꯩꯁꯤ ꯀꯌꯥ ꯑꯃ ꯍꯨꯝꯕꯤꯔꯝꯃꯤ ꯑꯩ ꯏꯁꯥꯅ ꯋꯥꯁꯛ ꯀꯌꯥ ꯑꯃ ꯁꯦꯝꯖꯈꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯁꯣꯛꯍꯜꯂꯔꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯍꯨꯝꯍꯜꯂꯔꯣꯏ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩ ꯀꯗꯥꯏꯗ ꯂꯩ ꯀꯅꯥ ꯈꯪꯉꯤ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤꯗꯃꯛꯇꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯄ ꯏꯁ꯭ꯋꯔꯅ ꯁꯣꯛꯄꯗ ꯈꯪꯕ ꯍꯧꯔꯛꯄ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨꯅ ꯀꯥꯟꯅꯗꯦ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯅꯍꯥꯛ ꯑꯗꯨꯝ ꯃꯥꯡꯖꯒꯅꯤ ꯑꯃꯦꯟ ꯅꯪ ꯅꯁꯥꯒꯤ ꯌꯦꯡꯁꯤꯟꯖꯅꯕ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯀꯧꯕꯤꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯅꯪꯒꯤ ꯌꯦꯡꯁꯤꯟꯕꯤꯅꯤꯡꯉꯥꯏꯅꯤ ꯅꯪ ꯅꯁꯥꯅ ꯅꯪꯒꯤꯗꯃꯛ ꯉꯥꯛꯊꯣꯛꯆꯅꯕ ꯀꯧꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯅꯪꯕꯨ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯏꯁ꯭ꯋꯔ ꯅꯨꯡꯁꯤꯕꯗ ꯆꯠꯅꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯍꯥꯛ ꯁꯣꯛꯂꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯅꯥꯕ ꯐꯍꯟꯕꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯁꯣꯛꯄ ꯑꯣꯏꯔꯒꯁꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯍꯟꯕꯤꯒꯅꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯇꯥꯏ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ ꯑꯃꯁꯨꯡ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯉꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯅꯦꯝꯃꯤ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗ ꯄꯣꯊꯥꯕ ꯐꯪꯖꯒꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯌꯥꯡꯉꯤ ꯃꯁꯤꯗꯤ ꯂꯨꯗꯦ ꯁꯥꯊꯤꯗꯦ ꯋꯥꯗꯦ ꯑꯩ ꯅꯉꯣꯟꯗ
ꯋꯥꯍꯪ ꯑꯃ ꯍꯪꯖꯒꯦ꯫ ꯅꯍꯥꯛ ꯇꯤꯟꯅꯕꯗ ꯂꯥꯏꯕ ꯃꯤ ꯑꯣꯏꯕ꯭ꯔꯥ? ꯅꯍꯥꯛ ꯉꯥꯛꯄꯤꯕ ꯊꯨꯕ꯭ꯔꯥ? ꯋꯥꯔꯧꯒꯟꯗꯕ꯭ꯔꯥ? ꯅꯉꯣꯟꯗ ꯂꯨꯍꯣꯡꯕꯁꯤ ꯂꯥꯏꯕ꯭ꯔꯥ? ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯑꯣꯏꯅ ꯑꯩ ꯋꯥꯔꯤ ꯁꯥꯖꯔꯒꯦ, ꯃꯗꯨꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯈꯔ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯖꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯐꯪꯅ ꯊꯕꯛ ꯇꯧꯕꯤꯔꯤ, ꯑꯗꯨꯒ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯃꯤꯟꯅꯕꯗ ꯂꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯇꯥꯡ ꯈꯔꯗꯤ ꯌꯥꯎꯈꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯗꯨꯗ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯒ ꯀꯥꯟꯅꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯅꯍꯥꯛ ꯇꯤꯟꯅꯕꯗ ꯋꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯣꯡꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯎꯪꯕꯗꯧꯅ ꯇꯧꯕ ꯑꯗꯨ ꯇꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯕꯨ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯤꯡꯕ ꯅꯠꯇꯦ꯫ ꯀꯅꯥ ꯀꯅꯥ ꯃꯁꯤ ꯎꯕ ꯉꯝꯕꯤꯕꯒꯦ? ꯅꯍꯥꯛ ꯁꯥꯊꯤꯕ, ꯂꯨꯕ, ꯀꯟꯕ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯒꯅꯨ꯫ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯐꯠꯇꯕ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈꯣꯟ ꯊꯣꯛꯃꯜꯂꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯁꯤꯗ ꯑꯥꯔꯃꯤ ꯁꯔꯖꯟꯠ ꯑꯃꯒꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯛꯎ, 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 ꯃꯗꯨ ꯂꯧꯊꯣꯛꯎ꯫ ꯑꯩ ꯐꯠꯂꯝꯗꯦ꯫ ꯑꯩꯅ ꯏꯆꯥꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯨꯅꯕ ꯍꯥꯏꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯣꯠꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯑꯃꯣꯠꯄ ꯑꯗꯨ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯎ, ꯑꯃꯣꯠꯄ ꯑꯗꯨ ꯁꯦꯡꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯃꯗꯨ ꯈꯨꯟꯒꯠꯂꯨ꯫ ꯅꯪꯅ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯊꯟꯇ ꯊꯛꯀꯠꯍꯟꯕ ꯃꯤꯗꯨ ꯅꯍꯥꯛ ꯑꯣꯏꯒꯅꯨ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩ ꯈꯪꯏ꯫ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯈꯔ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯆꯨꯝꯃꯤ꯫ ꯅꯈꯣꯏꯗꯤ ꯇꯤꯟꯅꯕꯗ ꯌꯥꯝꯅ ꯂꯥꯏꯕ, ꯅꯨꯡꯉꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ, ꯆꯨꯝꯗ꯭ꯔꯅꯦ? ꯑꯃꯦꯟ꯫ ꯅꯍꯥꯛꯅ ꯌꯥꯔꯒꯗꯤ ꯑꯌꯨꯛꯀꯤ ꯑꯍꯥꯟꯕ ꯃꯇꯝ ꯑꯗꯨ ꯅꯍꯥꯛ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕꯤꯌꯨ꯫ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯍꯥꯟꯅ ꯁꯥꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯍꯥꯟꯅ ꯑꯩꯅ ꯑꯩꯒꯤ ꯍꯨꯏꯗ ꯋꯥꯔꯤ ꯁꯥꯅꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯗꯒꯤ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯃꯀꯣꯛꯇꯨꯈꯛ ꯅꯥꯟꯕꯤ꯫ ꯑꯩꯒꯤ ꯑꯐꯕ, ꯐꯖꯕ ꯑꯃ ꯑꯣꯏꯅꯅꯕ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕ ꯇꯥꯏ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕꯗ ꯇꯣꯠꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯗꯨꯅ ꯅꯍꯥꯛꯄꯨ ꯊꯣꯠꯍꯟꯒꯅꯤ, ꯃꯗꯨꯅ ꯅꯍꯥꯛꯄꯨ ꯃꯍꯥꯛ ꯃꯥꯜꯍꯟꯒꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯊꯕꯛ ꯋꯥꯅ ꯁꯨꯔꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕꯁꯤꯡ, ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯅꯈꯣꯏꯗ ꯄꯣꯊꯥꯕ ꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯉꯣꯟꯗ ꯊꯣꯡꯉꯨ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯗꯤ ꯇꯞꯄꯤ, ꯅꯣꯂꯨꯛꯏ, ꯑꯩꯗꯤ ꯁꯥꯊꯤꯗꯦ, ꯀꯟꯗꯦ, ꯂꯨꯗꯦ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯁꯣꯛꯄꯤꯕꯗ ꯈꯪꯕ ꯉꯝꯕ ꯊꯝꯃꯣꯏ ꯑꯃ ꯄꯤꯕꯤꯕ ꯍꯥꯏꯕꯁꯤ ꯕꯣꯔ ꯑꯃꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯉꯛꯄ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕꯤꯕꯁꯤꯅꯤ ꯍꯥꯏꯅ ꯅꯍꯥꯛ ꯈꯟꯗꯕ꯭ꯔꯥ? ꯑꯩꯗꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯐꯤꯚꯝ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯏ꯫ ꯏꯆꯪ ꯊꯧꯕ ꯊꯝꯃꯣꯏ ꯑꯃ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯖꯅꯤꯡꯏ꯫ ꯏꯆꯪ ꯊꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯁꯤꯗꯤ ꯅꯉꯣꯟꯗ ꯐꯥꯎꯕ ꯑꯃ ꯅꯠꯇꯦ, ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯂꯦꯞꯄ ꯋꯥꯔꯦꯞ ꯑꯃꯅꯤ꯫ ꯑꯍꯥꯟꯕꯗ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇꯗ ꯊꯝꯗꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯍꯛꯆꯥꯡꯗ ꯊꯥꯖꯕ ꯑꯃꯠꯇ ꯊꯝꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ, ꯅꯍꯥꯛꯀꯤ ꯃꯍꯩ-ꯃꯁꯤꯡꯗ ꯊꯥꯖꯕ ꯑꯃꯠꯇ ꯊꯝꯒꯅꯨ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯈꯛ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯃꯨ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯈꯥꯏꯗꯣꯛꯅꯔꯝꯕ ꯀ꯭ꯂꯥꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯑꯩꯅ ꯀꯅꯥ ꯑꯃꯠꯇꯒ ꯆꯥꯡꯗꯝꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯩꯅ ꯑꯣꯏꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ, ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯔꯣꯏꯗꯕꯅꯤ꯫ ꯑꯩꯗꯤ ꯅꯤꯡꯇꯝꯅ ꯑꯩ ꯑꯣꯏꯖꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩ ꯑꯣꯏꯅꯅꯕ ꯑꯩꯍꯥꯛ ꯏꯆꯪ ꯊꯧꯕ ꯇꯥꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯃꯜꯗꯤ ꯏꯕꯨꯡꯉꯣꯗ ꯑꯩꯅ ꯐꯅ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕꯁꯤꯗ ꯂꯩ꯫ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯒꯤ ꯄꯥꯝꯕꯣꯝꯃꯨꯛ ꯁꯥꯡꯕ ꯅꯍꯥꯛꯀꯤ ꯗꯤꯒ꯭ꯔꯤ ꯄꯔꯦꯡ ꯑꯃ ꯂꯩꯕ ꯌꯥꯏ, ꯃꯗꯨꯅ ꯅꯍꯥꯛ
ꯄꯨ ꯀꯅꯥꯒꯨꯝꯕ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯗꯪ ꯇꯝꯍꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯍꯟꯕ ꯅꯠꯇꯦ꯫ ꯑꯩꯍꯥꯛ 12ꯒꯤ ꯊꯥꯛ ꯐꯥꯎꯕꯗꯪ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯤ꯫ ꯑꯩ ꯀꯔꯤꯅꯣ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯃꯁꯤꯗꯤ ꯀꯣꯛꯀꯤ ꯒ꯭ꯌꯥꯟꯅ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯍꯥꯛ ꯗꯤꯒ꯭ꯔꯤ ꯈꯔ ꯐꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨ ꯑꯐꯕ ꯃꯑꯣꯡꯗ ꯐꯪꯈꯤꯕꯅꯤ꯫ ꯃꯗꯨ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯄꯤꯔꯛꯄꯅꯤ꯫ 4-5 ꯑꯃꯗꯤ ꯑꯩꯅ ꯐꯪꯈꯤ, ꯑꯗꯨꯅ ꯃꯁꯤꯗꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯅꯤꯡꯏ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯒ꯭ꯔꯤ ꯈꯔ ꯄꯤꯈ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯀꯣꯛꯀꯤ ꯒ꯭ꯌꯥꯟꯗꯒꯤ ꯇꯝꯈꯤꯕ ꯅꯠꯇꯦ, ꯃꯗꯨ ꯑꯩꯅ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯏ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯉꯝꯕ ꯏꯁ꯭ꯋꯔꯅꯤ꯫ ꯅꯪꯅ ꯀꯔꯤ ꯉꯝꯗꯕꯒꯦ ꯍꯥꯏꯕꯗꯨ ꯃꯊꯧ ꯇꯥꯗꯦ꯫ ꯈꯦꯠꯅꯕ ꯄꯨꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤꯅꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯕꯗꯤ, ꯃꯁꯥꯒꯤ ꯄꯤꯊꯣꯛꯆꯔꯛꯄ ꯀꯌꯥ ꯅꯍꯥꯛꯀꯤ ꯂꯩꯔꯕꯗꯤ, ꯃꯗꯨꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯨ, ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯈꯥꯗꯤ ꯄꯣꯟꯒꯅꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯒꯗꯕ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯪ ꯊꯧꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯥꯏꯕꯤꯈꯤ, ꯖꯣꯏꯁ, ꯅꯍꯥꯛꯅ ꯄꯨꯜꯄꯤꯠꯇ ꯂꯩꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯏꯆꯪ ꯊꯧꯕ ꯑꯗꯨ ꯃꯥꯡꯍꯟꯗꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯏꯆꯪ ꯊꯧꯕ ꯑꯗꯨ ꯃꯥꯡꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯤꯇꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯂꯣꯏꯈ꯭ꯔ ꯐꯥꯎꯕꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯖꯣꯁꯨꯋꯥꯗ ꯀꯔꯤ ꯍꯥꯏꯈꯤ? ꯁꯨꯞꯅꯒꯤ ꯋꯥ ꯑꯃꯈꯛ ꯍꯥꯏꯈꯤ, ꯅꯍꯥꯛ ꯊꯧꯅꯥ ꯐꯒꯗꯕꯅꯤ ꯑꯃꯗꯤ ꯏꯆꯪ ꯊꯧꯒꯗꯕꯅꯤ꯫ ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯅ ꯃꯣꯖꯦꯁꯄꯨ ꯂꯣꯏꯅꯈꯤꯕ ꯑꯗꯨꯒꯨꯝ ꯅꯍꯥꯛꯄꯨꯁꯨ ꯂꯣꯏꯅꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯣꯖꯦꯁꯀꯨꯝꯅ ꯑꯣꯏꯌꯨ ꯍꯥꯏꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯤ ꯃꯣꯖꯦꯁꯇ ꯂꯣꯏꯅꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯖꯣꯁꯨꯋꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ, ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅꯕꯤꯈꯤ꯫ ꯑꯗꯨꯅꯅꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏ ꯀꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯔꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯏꯆꯪ ꯊꯧꯕ ꯑꯗꯨ ꯐꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ, ꯃꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯅꯉꯣꯟꯗ ꯏꯆꯪ ꯊꯧꯕ ꯐꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯒꯦꯅꯦ? ꯅꯤꯡꯁꯤꯡꯕꯤꯌꯨ, ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯏꯆꯪ ꯊꯧꯕ ꯐꯥꯎꯗꯕ ꯇꯥꯔꯒꯁꯨ ꯑꯩꯁꯤ ꯏꯆꯪ ꯊꯧꯏ ꯍꯥꯏꯅ ꯊꯥꯖꯅꯕ ꯂꯦꯞꯄ ꯌꯥꯏ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯐꯥꯎꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯅꯝꯍꯠꯇꯨꯅ ꯊꯋꯥꯏꯅ ꯉꯝꯍꯜꯂꯨ꯫ ꯑꯀꯤꯕ ꯐꯥꯎꯅ ꯐꯥꯎꯅ ꯑꯩꯅ ꯊꯕꯛꯁꯤꯡ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯇꯝꯖꯈꯤꯕꯁꯤ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯈꯤ꯫ ꯑꯀꯤꯕ ꯐꯥꯎꯔꯦ ꯍꯥꯏꯔꯒ ꯅꯍꯥꯛ ꯃꯤꯀꯤ ꯊꯤꯡꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯁꯤꯗꯤ ꯀꯤꯔꯁꯨ ꯇꯧꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯅꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯅꯍꯥꯛꯅ ꯀꯤꯔꯁꯨ ꯑꯩ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯧꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯑꯃꯦꯟ꯫ ꯏꯆꯪ ꯊꯧꯕ ꯑꯁꯤ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯗꯨꯅ ꯂꯩꯗꯨꯅ ꯃꯤꯅ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅꯤꯡꯗꯨꯅ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯗꯤ ꯃꯗꯨ ꯇꯧꯕ ꯉꯝꯃꯤ, ꯑꯩꯗꯤ ꯉꯝꯗꯦ꯫ ꯅꯪꯗꯤ ꯊꯕꯛ ꯐꯝ ꯑꯃ ꯀꯥꯔꯦ, ꯑꯩꯗꯤ ꯀꯥꯗꯦ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯐꯩ ꯍꯥꯏꯅ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯗꯨꯅ ꯂꯩꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯗꯨꯅ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯗꯨ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯈꯟꯕꯗꯨ ꯇꯣꯛꯇ꯭ꯔꯤꯈꯩ ꯏꯁ꯭ꯋꯔꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯍꯥꯞꯄꯤꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯊꯧꯔꯥꯡ ꯑꯃ ꯂꯩ꯫ ꯅꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯈꯥ ꯇꯥꯗꯦ꯫
ꯅꯪꯒꯤ ꯄꯥꯜꯂꯝꯂꯤꯕ ꯈꯣꯡꯗꯨꯗ ꯍꯔꯥꯎꯖꯧ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯧ꯫ ꯊꯥꯒꯠ ꯏꯁꯩ kuntaret-3 ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯆꯨꯝꯅ ꯊꯝꯃꯨ, ꯏꯆꯪ ꯊꯧꯕ ꯊꯃꯣꯏ ꯑꯃ ꯂꯩꯌꯨ꯫ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯏꯆꯪ ꯊꯧꯏ, ꯑꯩ ꯈꯪꯏ, ꯑꯩ ꯑꯁꯣꯏꯕ ꯇꯧꯏ, ꯑꯩꯒꯤ ꯑꯔꯥꯟꯕ ꯂꯩ, ꯑꯩ ꯈꯪꯏ, ꯑꯩ ꯆꯠꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ, ꯃꯁꯤꯗ ꯑꯩꯍꯥꯛ ꯏꯆꯪ ꯊꯧꯅ ꯃꯍꯥꯛꯀꯤ ꯉꯥꯛꯄꯤꯕꯗ ꯑꯩꯍꯥꯛ ꯏꯆꯪ ꯊꯧꯏ꯫ ꯂꯥꯏ ꯐꯠꯇꯕ! ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯡꯉꯥꯏꯒꯅꯤ, ꯊꯥꯒꯠꯆꯔꯤ꯫ ꯊꯥꯒꯠ ꯏꯁꯩ 13 ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯊꯥꯒꯠ ꯏꯁꯩ 13ꯒꯤ ꯃꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯄꯗ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡ ꯄꯗ 3ꯗ ꯍꯥꯏ, ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯁꯪ ꯁꯥꯒꯠꯂꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯤꯕ ꯂꯩꯔꯣꯏ꯫ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯟ ꯍꯧꯔꯛꯂꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯅ ꯂꯩꯒꯅꯤ꯫ ꯑꯩꯅ ꯖꯦꯍꯣꯚꯥꯗ ꯍꯤꯔꯝ ꯑꯃꯈꯛ ꯅꯤꯖꯩ, ꯑꯩꯅ ꯃꯗꯨ ꯊꯤꯖꯒꯅꯤ꯫ ꯑꯩꯅ ꯖꯦꯍꯣꯚꯥꯒꯤ ꯅꯤꯡꯊꯤꯖꯕ ꯌꯦꯡꯖꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯅꯁꯪꯗ ꯙ꯭ꯌꯥꯟ ꯇꯧꯖꯅꯕ ꯑꯩꯅ ꯖꯦꯍꯣꯚꯥꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯕ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯂꯣꯠꯄꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯐꯤꯌꯨꯝꯒꯤ ꯑꯔꯣꯠꯄ ꯃꯐꯝꯗ ꯂꯣꯠꯄꯤꯒꯅꯤ꯫ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯛ ꯊꯥꯡꯒꯠꯇꯨꯅ, ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯒꯤ ꯀꯣꯛ ꯊꯥꯡꯒꯠꯀꯗꯧꯔꯤꯕ ꯑꯁꯤ? ꯃꯊꯪ ꯍꯞꯇꯥꯗ, ꯃꯊꯪ ꯆꯍꯤꯗ, ꯑꯩꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯂꯣꯏꯔꯕ ꯀꯥꯟꯗ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩꯒꯤ ꯀꯣꯛ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯀꯔꯤꯒꯤ? ꯄꯗ 4ꯒꯤ ꯃꯔꯝꯅꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕꯗꯨꯗ ꯅꯍꯥꯛ ꯇꯣꯠꯂꯨ꯫ ꯑꯩꯅ ꯖꯦꯍꯣꯚꯥꯗꯒꯤ ꯄꯥꯝꯖꯕ ꯍꯤꯔꯝ ꯑꯃꯈꯛ ꯂꯩꯖꯩ꯫ ꯅꯤꯖꯧ, ꯊꯤꯖꯧ, ꯇꯥꯟꯅꯖꯧ, ꯅꯍꯥꯛꯀꯤ ꯑꯉꯝꯕ ꯄꯨꯊꯣꯛꯇꯨꯅ ꯇꯥꯟꯅꯧ꯫ ꯑꯩꯅ ꯃꯗꯨ ꯊꯤꯖꯒꯅꯤ꯫ ꯑꯩꯅ ꯖꯦꯍꯣꯚꯥꯒꯤ ꯅꯤꯡꯊꯤꯖꯕ ꯌꯦꯡꯖꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯅꯁꯪꯗ ꯙ꯭ꯌꯥꯟ ꯇꯧꯖꯅꯕ ꯑꯩꯅ ꯖꯦꯍꯣꯚꯥꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯌꯥꯎꯗꯅ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨ ꯑꯩ ꯗꯔꯀꯥꯔ ꯂꯩ, ꯃꯔꯝꯗꯤ ꯑꯩ ꯌꯥꯎꯗꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏ꯫ ꯑꯩꯅ ꯍꯤꯡꯖꯔꯛꯄ ꯈꯣꯜꯂꯥꯎ ꯑꯃ ꯂꯩ꯫ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯏꯁ꯭ꯋꯔ, ꯂꯦꯝꯍꯧꯕ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯑꯉꯝꯕꯗꯨꯅ ꯁꯨꯡꯑꯣꯛ ꯑꯣꯛꯑꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯁꯔꯨꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯑꯗꯨꯝ ꯊꯥꯖꯕ ꯇꯥꯏ꯫ ꯏꯆꯪ ꯊꯧꯕꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯒ ꯃꯤꯅꯨꯡꯁꯤꯒꯤ ꯉꯥꯛꯄꯤꯕꯒꯤ ꯊꯃꯣꯏ ꯑꯃ ꯂꯩꯕ ꯑꯁꯤꯅꯤ꯫ ꯊꯥꯖꯈ꯭ꯔꯕꯁꯤꯡꯒꯤ ꯗꯃꯛꯇ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ? ꯑꯩ ꯍꯥꯏꯖꯒꯦ, ꯕꯥꯏꯕꯜꯅ ꯌꯥꯝꯅ ꯍꯥꯏꯔꯝꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ, ꯁꯥꯎꯅꯕ, ꯌꯦꯛꯅꯕ, ꯋꯥꯔꯧꯅꯕ, ꯈꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯅꯍꯥꯛꯅ ꯋꯥꯔꯧꯗꯅ ꯅꯣꯡꯃꯗꯨꯃ ꯂꯩꯕ ꯉꯝꯂꯒꯗꯤ ꯃꯗꯨ ꯕꯣꯔꯅꯤ꯫ ꯑꯁꯥꯎꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩꯅ ꯁꯤ ꯐꯥꯎꯏ, ꯑꯩꯅ ꯃꯗꯨ ꯐꯥꯎꯏ, ꯐꯥꯎꯕ ꯃꯁꯤꯗ ꯉꯥꯛꯇ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯝꯅ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯕꯤꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨꯗꯪ ꯇꯧꯕ ꯍꯧꯕꯤꯌꯨ꯫ ꯀꯅꯥꯅꯣ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯃꯤꯠꯀꯨꯞ ꯑꯗꯨꯃꯛꯇꯗ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯨꯝ ꯃꯍꯥꯛꯀꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯕꯤꯌꯨ꯫ ꯈꯨꯗꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ꯫ ꯑꯅꯤꯁꯨꯕꯗ, ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯄꯨ꯫ ꯑꯃꯦꯟ꯫ ꯔꯣꯃꯤꯌꯥ 12 ꯃꯊꯪꯒꯤ ꯑꯩꯅ ꯄꯥꯒꯗꯧꯔꯤꯕ ꯄꯗ ꯈꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯗꯁꯤꯡꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯏꯁ꯭ꯋꯔꯅ
ꯌꯧꯅꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯗꯁꯤꯡꯅꯤ꯫ ꯄꯗ 13ꯗꯒꯤ 18 ꯐꯥꯎꯕ ꯑꯃꯒ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯌꯨ꯫ ꯄꯨꯛꯅꯤꯡꯗ ꯅꯋꯥꯡꯒꯅꯨ ꯑꯗꯨꯕꯨ ꯅꯣꯜꯂꯨꯛꯄ ꯃꯤꯁꯤꯡꯒ ꯇꯤꯟꯅꯧ꯫ ꯅꯁꯥꯃꯛꯀꯤ ꯋꯥꯈꯜꯗ ꯁꯤꯡꯉꯤ ꯈꯟꯒꯅꯨ, ꯀꯅꯥꯗꯁꯨ ꯐꯠꯇꯕꯒꯤꯗꯃꯛ ꯐꯥꯎꯕꯈꯛ ꯍꯟꯒꯅꯨ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯌꯦꯡꯗ ꯆꯨꯝꯕ ꯑꯗꯨ ꯇꯧ꯫ ꯌꯥꯔꯕꯗꯤ ꯅꯍꯥꯛꯅ ꯉꯝꯕ ꯃꯈꯩ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯪꯊꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯇꯣꯞꯄ ꯃꯤꯅ ꯅꯈꯣꯏꯗ ꯁꯃꯁ꯭ꯌꯥ ꯂꯩꯍꯟꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩ ꯅꯨꯡꯁꯤꯖꯩ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯃꯤꯗꯨꯅ ꯍꯣꯡꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩ꯫ ꯑꯆꯥꯟꯕ ꯁꯥ ꯅꯈꯣꯏ ꯅꯁꯦꯜ ꯂꯃꯟ ꯈꯨꯝꯅꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯗ ꯃꯐꯝ ꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯁꯤ ꯏꯗꯨꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯂꯥꯜꯂꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯄꯤꯖꯧ, ꯃꯍꯥꯛꯄꯨ ꯄꯤꯖꯧ꯫ ꯃꯍꯥꯛꯅ ꯈꯧꯔꯥꯡꯂꯕꯗꯤ ꯃꯉꯣꯟꯗ ꯊꯛꯅꯕ ꯄꯤꯌꯨ, ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯋꯥꯕ ꯃꯩꯇꯥꯜꯁꯤꯡ ꯄꯩꯁꯤꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯦ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯟꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯄꯥꯎꯔꯧꯗꯗꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯃꯩꯇꯥꯜꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯀꯟꯕ ꯊꯃꯣꯏꯕꯨ ꯄꯦꯠꯍꯟꯒꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯩꯊꯕꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ꯭ꯔꯥ ꯃꯌꯥꯝ? ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯃꯅ ꯅꯉꯣꯟꯗ ꯆꯨꯝꯅ ꯇꯧꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯃꯛ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯕꯗꯤ, ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯄꯤꯕꯤꯔꯕꯗꯤ, ꯅꯍꯥꯛꯅ ꯃꯈꯣꯏꯗ ꯃꯊꯛꯇ ꯍꯩꯊꯕꯤꯔꯕꯗꯤ, ꯃꯩ ꯍꯧꯅ ꯁꯥꯕ ꯅꯨꯡꯁꯤꯕ ꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯜꯂꯝꯕ ꯊꯃꯣꯏ ꯑꯗꯨ ꯄꯦꯠꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯄꯗꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯗꯅꯤ꯫ ꯃꯁꯤꯗ ꯑꯩꯍꯥꯛ ꯍꯤꯡꯂꯝꯃꯤ꯫ ꯐꯠꯇꯕꯅ ꯅꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯜꯍꯟꯒꯅꯨ, ꯑꯗꯨꯕꯨ ꯐꯠꯇꯕ ꯑꯗꯨ ꯑꯐꯕꯅ ꯈꯨꯗꯨꯝ ꯆꯜꯂꯨ꯫ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩ ꯍꯤꯡꯉꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯗꯅꯤ ꯃꯁꯤ꯫ ꯑꯩꯒꯤ ꯏꯄꯥꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯑꯩꯅ ꯃꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯊꯣꯛꯈꯤ꯫ ꯌꯦꯛꯅꯕꯅ ꯑꯩꯕꯨ ꯑꯄꯟꯕ ꯄꯤꯗꯨꯅ ꯑꯩꯕꯨ ꯄꯦꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯛ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯄ꯭ꯔꯤꯊꯤꯕꯤꯒꯤ 2/3 ꯁꯔꯨꯛ ꯑꯃꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤꯅ ꯌꯧꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯦꯝꯍꯧꯔꯤꯕ 3/4 ꯁꯔꯨꯛ ꯑꯁꯤꯁꯨ ꯌꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯊꯣꯠꯄ ꯊꯃꯣꯏ ꯑꯃ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯊꯝꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯌꯥꯖꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯁꯣꯛꯄꯤꯔꯛꯄ ꯑꯗꯨ ꯐꯥꯎꯕ ꯉꯝꯅꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯊꯝꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯖꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯉꯝꯖꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯊꯃꯣꯏꯗ ꯑꯔꯨꯝꯕ ꯐꯥꯎꯏ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯃꯣꯏ ꯑꯁꯤ ꯁꯦꯡꯅ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯔꯥꯟꯕ ꯐꯥꯎꯕ, ꯌꯦꯛꯄ, ꯅꯨꯡꯉꯥꯏꯇꯕ, ꯑꯈꯥꯕ ꯋꯥꯈꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯃꯤꯒꯤ ꯐꯅꯕ ꯈꯨꯗꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯈꯟꯖꯩ꯫ ꯏꯁ꯭ꯋꯔꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯧꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite